Srilanka hairiba country asi haujisu Feebam Lusinlakli leite lepa leitena makhal makha kayagi crisis sing nauna adumak thorakli khoisaunaraba miyoi kaya ama presidential palace da thomjinduna irang haukhre prime minister gi mayumdasu attack townabagi damakta honaki haujik president amasung prime minister amukasu hanna fam thadokre haujik Srilanka da leiriba praja miyoi kaya amana yamna chawba ihau hama hauri miyoi lak kayana thoraktuna protest tawri political analyst kaya amana haujik leiriba Feebam asi Srilanka gi oina revolution ama khangni haina su phongdoknari amabu ogera haujik Srilanka hairiba country asi fail oiraba country ama khak oire 9 July gi numit asida miyoi kaya ama amuka hanna thoraktuna protest tawraki masigi matungda Srilanka gi presidential palace da miyam sing asina thomjilakpadagi Srilanka gi president mafam adu thadoktuna chenki hauji fawbagi oinadi Srilanka gi president Gotabaya karaida leiribano haiba khangma ngamdri ihau hauriba miyam sing asina mamangda haukiba ihau aduda leiramba sarkar adu loktoktuna nauna prime minister oihalliba haujiki Ranil Wickremesinghe asisu hairiba matamasida Srilanka gi haujik oiriba Feebam asi phagaranba ngamdre maram aduna mahaksu fam thadokadabani haiduna phongdorakibani haujiki prime minister oiriba Wickremesinghe asisu hanagi prime minister adu lokthokibadagi mahakna oirakpa asi matam kuidribani haujik leiriba sarkar asida president amasung prime minister asi tongan ba party aninani maram asina aikoina protest tawriba miyamsing asina sauriba si party amada khaktamak natte makoina pamliba si leiriba sarkar sing asina Srilanka gi oina leiriba issue sing asibu loisinba aduni haibadu aikoina mekseng na uba fangi miyamgi protest asina maram oiduna haujik Srilanka gi prime minister oiramba Wickremesinghe asisu haujik maki famdagi resign toukhre Srilanka gi constitution gi matung inna karigumba makhrugi leibag adugi president aduna karigumba maram amadagi mahaki famado thadokhiba natragana mahaki famadu control toba ngamdaba taragadi hairiba famasi leibag adugi prime minister gi makuta tagadabani adubu hauji leiriba Feebam asidi president su thadoktuna chenkhibadagi hauji kadaida leiribano haiba khangtre aduga mahaki mohut singadoriba prime minister asi hauji resign toukhre maram asina Srilanka gi constitution gi atopa rule amagi matung inna hauji leiriba Srilanka gi speaker asina president gi fam asi yamlabada maximum 30 days fawbadi paiba yana leire election tawduna anauba government ama laktri fawbagi matam asidi Srilanka da leiriba party khudingmak yawba interim government ama form tawduna leiba asi chalaiba yabagi maungda leire hauji asi Srilanka hairiba country asigi 51 billion external debt leiri masiga loinana leibag asida sizinanabagi damakta leiriba maruoiba pocheching asigi mamal asi aduki matik yamna kanna wangkhatli loinana petrol na singba pocheching asisu fangnadabagi yamna chawba issue ama haujisu kanna thengnari masine hauji leiriba Feebam asi oinadi video si mata asida losinjarage anauba update amada amukka hanna thengnarasi